मखोइन हाइरिएबा अखोई बीजेपी की MLA सिंगना ऑनरेबल होम मिनिस्टर अमित शाह उनरुरे अखोई चले मा उनरी हाइएबा अदु नोंग फावबा अखोई ऑनरेबल होम मिनिस्टर की ट्विटर पोस्ट तौरप थेंगनद्री मरमदी महाना हाइरिबा मणिपुर की लीडर सिंह कांग्रेस की MLA सिंह से अयाक उनकी हाइबसी सोई उनरगदी महाना सोइदना ट्विटर द पोस्ट तौरकनी एक्स द सोइदना पोस्ट तौरकनी अदु कईगुंबा अमफो तौरप लेते अदुबु BJP की MLA सिंह दे खोई चलगा उनरुरे हाइबगी वरी सोदुम तवी मसिसु याम नोनिंगबा मनी अदुगा BJP की लेंगाक से हेक लाकपदगी मसी हंदक की लेंगाक सी टोटली फेल होइबा लेंगाक अमखकनी हाइबसे माई थमजनिंगी मरमदी एडमिनिस्ट्रेशन टोटली फेल होइखी लोइनना अखोइगी मियामगी ख्वाइदगी हेना थबक तौदबा अदुगुंबा लेंगाक अमखक होइखी अब ngasi फावगी हिस्ट्री दा प्रजा मियामगी याइफनबगी दमा फॉर द वेलफेयर ऑफ द पीपल अखोइगी ख्वाइदगी हेना तौखिदबा अदुगुंबा लेंगाक अमखक होइ अदगी अखोइगी BJP की कनो हाइब तारे इरांग से हुजी फोबदा पीस लेहन बंगमदबा अदुगा लमदम सिदा मफम अमदगी अमद चटप यादा दुना लैरिबा मरक सिदा सिदा मतौ करमना कोई गवर्नमेंट से सेमगदौरी बनो मतौ करमना सरकार लैदौरी बनो अहानबदा मसी कंट्रोल तौननाबा अदुगा लमदम सिदा कोई टेरिटोरियल इंटीग्रिटी से काइदना मणिपुर से काइदना अखोई अपुनबा अदुगुंबा यामना नुंसी चानना हिमिन्नबा अदुगा कम्युनिटी खुदिंगमक नुंसी चानना हिमिन्नबा अदुगुंबा लमदम अम ओइननबा होनदबिदा अखोइना BJP पार्टी ना अखोई पॉपुलर गवर्नमेंट अमा सेमगे हाइबसी मसी प्रजादा मोकरी तौबनी हाइना इदी लौजै अदुना मसी पब्लिक ना सोइदना सावरकनी मरमदी अखोइगी अदो लैरिबा IDP मयामसे मयामसिनासु मसी मै हौबा मखोइ सावरकनी हाइबो फमदोमसु आई थमजनिंगी अदुना मसी फ्रेश इलेक्शन तौबगी डिमांड सिदी अखोइ इसेंग सेंगना कांग्रेस पार्टी ना फ्रेश इलेक्शन तौरगा असेंबली डिजॉल्व तौरगा मखोइनसु सोल्यूशन पुरकबा ngamdraba लेबाक सिदा पीस एंड नॉर्मलसी हंजिलहनबसु ngamdrabnina इलेक्शन तौर मतुंगदा पब्लिक मैंडेट तु येंगलगा हंतक प्राइम मिनिस्टर ना अखोइगी कनोदा मणिपुर द विजिट तौरानी मणिपुर द लानी हाइबा वफम अमसु हंतक जुलाई थादा लानी हाइबा मसु अदुम अखोइ खबर कागज दा इबा थेंगनाजै उइ अदुबु मसी कदाइ फावबा चुम्बगी हाइबदुने बाइन हाइनिंगिबदि मरमदी PMO ऑफिस तगी नोटिस अमु फावबा लाकपा थेंगनद्रिएबा हौजि फावबदा आइदि महाक मणिपुर द लाकलगनि हाइबगी स्टेटमेंट अमु फाव थादोरपा थेंगनदे अदुबु खबर कागज द कोई प्राइम मिनिस्टर हंतक जुलाई द लाकलगनि कोई सरकार लैरगनि हाइबना चिंगबा सिगुंबा यामना कोइगी कनो हाइबा ताइ अर्थ याउदबा अदुगा यामना मरि लेनदबा स्टेटमेंट क्या BJP की साइट तगी थादोरपा थेंगनजै अदुना आइना हाइजनिंगबदी अखोइ अमुक्ता मणिपुर से शांति लेननबा होटनसी हाइबसी अखोइ ममांग द BJP के लेंगाक लेना बोथ सेंट्रल स्टेट को डबल इंजिन गवर्नमेंट सिना कंट्रोल तौबा ngamdadana अखोइगी प्रेसिडेंट रूल सु थमजिल्लाबा अदुगी मतुंगदा हुजिक प्रेसिडेंट रूल लेना प्रेसिडेंट रूल की लेंगाक लेना गवर्नर की शासन अदुग प्रेसिडेंट की शासन लेना करिगुंबा अहोंबा अमु फावबा हुजिक फावबदा लेते मरमदी मसी खुदमदी अखोइ हंदक very recently कनोगी अखोइगी सिरोइगी फेस्टिवल उखुलदा पांथोकपा अदुगुंबा फेस्टिवल दुदैदा मखोइ चटपा यारनी हाइबगी अदुगुंबा गवर्नमेंट की नोटिस थोक्तना तौरबा मतुंगदा अखोइगी मीडिया की इचिलिनाउसिंगना गाड़ी अमा चटपा मतमदा मणिपुर थाबा यारोइ हाइदना मणिपुर थाबा अदुगुंबा गाड़ी की कनोदु खुमजिल्लगा मुथतना होतनखिबा ओके अदुग सिगी अर्थ करिनो गवर्नर लेना मणिपुर सिदा मसीगी तंगदु लेताबा पीस एंड नॉर्मलसी पुरकपा हंजिलहनबा ngamibराबा सब मानै ममांग लेरंबा सरकार दुगा हुजिसु गवर्नर की सरकार लेरिबा से गवर्नर रूल लेरिबा स्टेट से मखोइगी लेंगाक सब मानैबा आद होम मिनिस्टर की इंस्ट्रक्शन मखादा ऑनरेबल प्राइम मिनिस्टर की इंस्ट्रक्शन मखादा तौबुंग हाक्तनेबा अदुना अहुंबा अमफावबा लेतबा अदुगुंबा BJP की लेंगाकनी अदुना मतौ करम हाइना हुजिक मखोइना सिदागी सिदा लेंगाक सेमगदौरिगे लेंगाक मतौ करमना सेमगदौरिबनो हाइबगी क्वेश्चन दी करिनो हाइब मतमदा ऑनरेबल होम मिनिस्टर अमित शाह मसामगना नान हाइबिख्रेबा मदुदी करी हाइख्रे अखोइ बोट कम्युनिटी से मैतै अमसुंग कुकी कम्युनिटी अनी सिना यासिनद्रिबा मखै लेंगाक
ꯁꯦꯝ ꯈꯤꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯖꯤꯅ ꯊꯝꯂꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯊꯝꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯁꯦꯝꯒꯗꯧꯔꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯀꯦꯝ ꯀꯌꯥꯅꯣꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯀꯦꯝ ꯃꯁꯤꯡ ꯀꯌꯥꯅꯣ ꯍꯧꯖꯤꯛ BJPꯒꯤ MLA ꯁꯤꯡꯅ ꯇꯧꯔꯤꯁꯦ ꯃꯐꯝ ꯀꯗꯥꯏꯗ ꯀꯦꯝ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯤꯗꯔꯅ ꯂꯩꯉꯥꯛ ꯁꯦꯝꯈꯤꯔꯣꯏ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯂꯩꯉꯥꯛ ꯁꯦꯝꯃꯅꯤ ꯍꯥꯏꯅ ꯂꯥꯡꯉꯤꯕꯁꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯀꯔꯤ ꯍꯥꯏꯅ ꯎꯠꯆꯥꯏꯔꯤꯕꯅꯣ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯗꯤ ꯈꯪꯉꯦꯕ ꯃꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ opposition party ama oina hojik ki leiriba ruling party dagi phongdoknaraiba statement sing haiba tare khoigi popular government ama sembagi matangda phongdoknaraiba statement sing sida ozagi ba opinion as a opposition party ama oina kai thambi yamna athuba matamda popular government se semba ngamakani hana thajabibra han baktada north east window bu yengbiriba manipur gi prajamiyam bior singbai kai khumno buchari loina na lengsing biriba panelising gosoi kai khumno buchari ai changi ekhogi gasigi topic si Anouba Leingak ki Ehou Mayam Adubu Keidoungei haibo eramane aduna masi akhoi BJP gi Leingak si leiraba matung 2023 3rd May 2023 dagi till now hai tai haji phawda sahi ani ga tha ani khara henba asi akhoi gi irang leiduna manipur sidaida free movement leitaduna hujiksi amaga chathok chasin yadaba adugumba fibam amada leiriba lamdam amakhakni haibadi masida akhoi gi internally displaced oidana 60,000 henna prajamiyam si wadana mayum kai leitadana leiriba andagi yum lising manga tara henna mai chakhiduna leiriba dagi mioi chani humdra henna si khraba adugumba irang mai marakta leiriba adugumba lamdam amakhakni hairiba tanja sidaida akhoi sarkar sina irang si control tauba ngamdaba pista normal sida purakpa ngamdaba adum haina tauraba matungda handaki 9th of February 2025 haibatai masidai sida akhoi hana leingak paibiramba akhoi Sri N Biren Singh na mahaki chief minister famdagi resign tauraga akhoi resign tawkra matungda 13th of February 2025 asida akhoi president rule impose tawrakhibani masigi matungda akhoi hujik samna hujik channa haibi khiba akhoi leingak semna nabagi damakta BJP gi popular government ama semna nabagi damak hotnari haiba MLA singi wafam masidai sida ina hainingi badi moina leingak si matau karamna semgadoribano haibadi 2000 andak kanoda February 13 ta president rule impose tawrakhibase masida akhoi constitutional crisis laikhrabani haibadi akhoi article India gi constitution gi article 174 clause 1 na kari hairi haiba matamda assembly session si tha taruk ki gap leiraba lapses leiragadi akhoi government si hingoi doribane ba tha taruk ki manungda session saman tawgadabane ba adu tawdana matam date 11 da loikraba February gi aduga date 13 da akhoi president rule si impose tawrakhibani aduna akhoi masidai sida masa mathantana akhoi government si halakpa yaroidaba karigumba government CMG haira agasu CMA agasu soidna ma court ta case torakadaba Congress party gi side ta gi oiragasu soidna case torakani madadi constitution crisis laikhraba asigumba matter sidai sida governor na matau karamena assembly saman tawgadoribano haiba question do ai thamjage loinana akhoi gi kanona BJP gi President Ichi Sarda Devi na haibiba akhoi popular government ama semnanaba peace puraknanaba haidana akhoi manipur gi suda nongma phobu ngang hidraba akhoi BJP gi president sina ngasi di leingak semnanaba gi matangda akhoi peace puraknanaba gi na haibirieba adu aina thamjaningbadi Sri N Biren Singh former chief minister na nahan thamban sanglenda akhoi election se
tàu 2027 gi election si pangtho lagadi ekoi humfu de nifu ka gani haibi khibane ain thamjani badi isi sardan haibiri ba wafam akoi congress party ne election pami haibase congress na kadai da hairi ge ba madu n biren singh honorable former chief minister na sit humfu de nifu ka gani haibasi election pam ba natabra election natabra 2027 da koi nifu ka gani hairi base election natabra akoi congress party na election pami haibana te mahak na election pami haibane ba aduga akoi congress party da election pami haiduna akoi gi iste sardan da charge tawiri badu madu mafam rang khang daba akoi gi yamna kano dai ta leitaba wangani haibadu mai thamjaningi loina na akoi makoi na hairi ba akoi BJP gi MLA singna honorable home minister Amit Shah unaru re akoi chatle ma unari hayeba adu nong phawba akoi gi honorable home minister gi Twitter post tawrak thengna maramdi mahakna hairiba manipur gi leader sing congress ki MLA sing se aya ko unaki haibasi soi unaraga di mahakna soiduna Twitter da post tawrakani x da soiduna post tawrakani adu kai bam pho tawrak leite adu BJP gi MLA sing de khoi chatlaga unaru de haibagi wari sodum tawi masisu yam noning ba mani aduga BJP ki Leingak se hek lak padagi masi handak ki Leingak si totally fail oiba Leingak amakhakni haibase mai thamjaningi maramdi administration totally fail oiki loina na khoi gi miyam gi khwai dagi hena thabak tawdaba adugumba Leingak amakhak oiki aba ngasi phawgi history da praja miyam gi yai phanabagi dama for the welfare of the people khoi gi khwai dagi hena tawkidaba adugumba Leingak amakhak oi adagi khoi gi BJP gi kano hai tare handak prime minister na akoi gi kano da manipur da visit tawra ani manipur da la ani hai ba pham ma so handak july tha da la ani hai ba musu adum akoi khabar kagaz da iba thengna jai ui adubu masi kadai phawba chumbagi hai ba dune bain hainingi badi maramdi PMO office tagi notice amu phawba lakpa thengna dri ba hosi phawba da aidi mahak manipur da lak lagani haibagi statement amu phaw thador pa thengna te adubu khabar kagaz da koi prime minister handak july da lak lagani koi sarkar leiragani haibana chingba sigumba yamna koi gi kano haiba tai artha yaudaba aduga yamna mari lenadaba statement kya BJP gi site gi thador pa thengna jai aduna aina haijaning badi akoi amukta manipur se Santi laina ba hot na si hai ba si akoi mamang da BJP ge Leingak leina both centering state ko double engine government sina control tawba ngam dadana akoi gi president rule su thamjilla ba adugi matung da hujik president rule leina president rule gi Leingak leina governor gi sasan adu president gi sasan leina karigumba ohong ba amu phawba hujik phawba da leite maram di masi khudam di akoi handak very recently kanogi ekhoi siroi gi festival ukhul da pangthokpa adugumba festival du daida makoi chatpa yarani haibagi adugumba government gi notice thoktana tawraba matung da ekhoi gi media gi chili nausingna gari yema chatpa matam da manipur thaba yaroi haiduna manipur thaba adugumba gari gi kano du khumjillaga muthatna hotna kiba okay aduk sigi artha karino governor leina manipur sida masigi tangdu laitaba peace and normal si purakpa hanjilan ba ngammi braba sama nai mamang de leramba sarkar duga hujik governor gi sarkar leiriba se governor rule leiriba state se makhoi gi Leingak sama nai ba the home minister gi instruction makha da honorable prime minister gi instruction makha da tawbung haktane ba aduna ahungba ama phawba leitaba adugumba BJP gi Leingak ni aduna matau karam haina hujik makoina sidagi sida Leingak sem gadorige Leingak matau karamna sem gadoribano haibagi question di karino haiba matamda honorable home minister Amit Shah masamagna nan haibi khreba madudi kari hai khre aikoi both community se maite emasung kuki community ani sina ya sinnadriba makai Leingak sem khiroi haiba wafamsi makhoi gi luchingba dugum home minister Sri Amit Shah ji na thamlakhrabaneba adu thamna matau karamna makoina aikoi Leingak sem gadori haina makoina kem kyano hojik manipur da tawri se kem masing kyano hojik BJP gi MLA singna tawri se mafam kadai te kem tawri bano
aduga mahaki makhoi gi leader na lengak sem giroi haraga makhoi na lengak semani haina langi basina prajamiyam da kari hain uchari no adubu prajamiyam na khange ba masi prajamiyam na khangi kari o no no hoina tawri se akhoi uchai bani akhoi loina ma khangi haibadu prajamiyam na soidana akhoi fresh mandate tawbu matamda madugi phol akhoi mayam na uba phangbi gani aduna hojik haibiriba akhoi gi laingak semgani haiba wafam semadi masi suksem semoi haibado ma ai thamjage masi prajamiyam da apang basiba aduga matam mangna naba adugumba pot amakhakni haibado mad ahan bigi round sida ismain sum Okay, okay. Am pesan tambire khogi lengak singak pangam dadana khogi resign tokhrama matungda Manipur da president's rule se chalara ga leibani even president's rule chalara phawbada khogi Manipur thoiba khogi crisis se khogi phasana normal sida hanjalak pangam khirabani aduna hojik popular government ama same gani haina leiriba pot se khogi khoi thaja ba watpagi wafam dane ozana thambire se ai wasang oza santasi khogi BJP ki thaba sanglen da khogi 1975 ta khogi Congress na palingai matam da Indira Gandhi ki matam da khogi lebak se emergency thamkiba emergency lauthok kiba dugi matang da Prime Minister Narendra Modi ne iba emergency 1975 haba lari amakhak form bagi function ama khakta khogi BJP ki state president na phongto ki bo famse hojikele riba khogi situation sida khogi fresh election gi matang da khogi praja sing na ngang rak haba tare sida fresh election gi tawgi matang sin nate hojik se hojiki lairiba mang da taraga leba main issue riba khogi peace hanjalak na ba khona ba sida khoi myam puna khona ga da bani haba gi wafam se phongto ki ba tare phongto re bo wafam se khogi nolini sigi mang da khogi former chief minister na khogi lakador ba 2027 gi election da BJP na absolute majority 40 seat phang kan da khoi election mai pa kan ya phongto ki ba matung da mu Congress ki side gi mu guts lera ga di khoi gi fresh election ama pang tho si matam da khang ga ha ba gi post se khoi gi awai khum kitang tau ki ba du gi matang da phongdor ko so ga da male but lakchaning gi ba poti hojiki as a opposition party ama oina hojik se fresh election tau se matang China khan bi bra aduga mang da taraga leiba issue se hana resolve tau se ne hena maru oina khan bi bra ko mai thamini masida aina thamjaningi di fresh election tawbasi fresh election aikoina Congress party na demand tawre libasi kari maram gino haibu matamda nahan aikoi gi honorable Mpcc president Sri K Mega Chandrana aikoi Manipur da fresh election pami aduga honorable governor na assembly dissolve taw haibani masi hairak pagi maram di kari no haibu matamda aikoi gi aina ngasai su panjakiba mamangi honorable former chief minister Sri N Biren Singh na nahan thamban sanglen da mahak na thamkiba aikoi 2027 ki election se election sidadi aikoi na seat humpu da ni phu kagani haiba wafam thamlak padugi matungda aikoi gi honorable president Sri K Mega Chandrana adu oiba taragadi aikoi fresh election tausi public mandate yengsi haibani adubu fresh mandate taubu matamda aikoi sungsoi soidana public ki mandate to public na Canada favor tawi aduga karamba aikoi Congress party sina lairiba issue se solution purakpa ngamgani haibasi public na thajai masi aina haibana te public ki opinion dagi tajabadagi aina thamjabani maramdi ai samaksu lilong kendra ni aduna akogi kendra sida laibiriba mayam sina so aingon dang haik laitana phone torokpa amadi yum da laaga meeting mafam kya da koi congress ki sarkar lakpa pami akoi soidana congress ki lakadori election sida di congress ki lengak soidana halak lagani congress ko iba chief minister lak lagani haiba wafam praja singna thammi haiba wafam adum aingon da so tatana haibirei aduna aina thamjaning badi ngasagi akoi ahan makta ahan bada akoi na darkar laidori base normalcy peace and normalcy purak pa dunia ba state sida adudi purak pa ngam dadana akoi gi mamang da palami ba lengak sinasu shanti purak pa ngamdre ngasi mak akoi gi honorable president Sri K Mega Chandra Masana akoi relief camp gi mafam ama ani da chatlui adu ngasi huji Manipur da lairiba relief camp sing sida lairiba IDP mayam sigi awaba se masi phawba da makoi khangde ba masi khangde aduga masi matau karamna masa gi mayum da mata karam ba matam da hanjil hangadagi aikoi hanjin ba phangadagi aikoi gi cha ba thakpa gi hauraga lai sutam ba aduga lai makoi na lairi film se adugi mati
khudong chadana leiriba mayam se ubidaba aduga somda koi popular government leinanaba hotnaba adagi adu tauba ada tauba haidana ngahek leiraga ama haini ngahek leiraga ama haini statement si hongdana sum ngangaga praja sing sibu usit thawoidaba dauna koi state sida normal si pisen normal si hanjil hananaba hotnaba di leitaba governor gi rule governor gi Leingak leiriba president rule leiriba lamdam sida ngasi dagi hafta mukki mamangdani koi yangam pokpi area da lau suduna leiba ahal lamada nomai kapsi lai hairaga adumain tawduna soktana pukhatnaba adagi mafam amadana khongda soi haibana chingba adumaina tawduna irang si huji phobada peace lehenba ngamdaba aduga lamdam sida mafam amadagi amada chatpa yada duna leiriba marak sidai sida matau karamna koi government si semga dawri bano matau karamna sarkar lai dawri bano ahanbada masi control tawnanaba aduga lamdam sida koi gi territorial integrity si kaidana manipur si kaidana koi apunba adugumba yamna nungsi janana hingminnaba aduga community khudingmak nungsi janana hingminnaba adugumba lamdam am oinanaba hotnada bida koina BJP party na koi popular government ama semgi haibasi masi prajada mokari tawbani haina idi laujai aduna masi public na su soidana saurakani maramdi aikoi gi ado lairiba IDP mayam je mayam sina su masi mai hoba mokoi saurakani haibo famdo masu ai thamjaningi aduna masi fresh election tawbagi demand sidi aikoi seng na Congress party na fresh election tawraga assembly dissolve tawraga mokoi na su solution purakpa ngamdraba leibak sida peace and normalcy hanjilan basu ngamdrabani na election tawra matung da public mandate tu yenglaga Congress ki adugumba Leingak laklaba matamda di aikoi na soidana solution purakpa ngamgani haibagi wakhalondo maduda aikoi gi honorable president MPC Sri Kaisam Mega Chandra na hariba we demand fresh election and dissolve the assembly haibane adugi mata adumaina thamjani okay am phazan thamikre ai oza santa da lakche gi oza